Manipur gi Makhada Leiba Mantripukhrida Leiba Nahrul Uloom Amadi Zamia Islamia Keirang KHOMIDOK HAIRIBA MADRASSA ANIDA MSA Manipur gi MIHUT satuna YENGSHANKHRE MSA Manipur gi maikedi ki phongdorakpada Nahrul Uloom Mantripukhrida Leiba madrassa ama oibagi niti niyom kaina lairamba thengna ki hairi hana madrassa gi lam oiramba mafam su yonthokraga atopa lanai yum saduna leihobada natana toilet maram chana leihodre hairi laikai adugi miyoi singna phongdorakpada madrassa adu Ramzan mamangdagi kana amata laktre madugi mamangda oza amana marakta takpi tambi bagi thabak tawi haina phongdoki amaromda Zamia Islamia Keirang KHOMIDOK HAIRIBA madrassa asidasu oza taruki manungda oza amadi sunglak lakide hairi amadi hairiba oza manga adusu declaration form thajinduna amata laktre haiki kumjali singani ga kunmanga gi June July aswaida English mathematics ki oza madrassa committee khanghandana lokthoki hairi asigumba thawong asina lairaba fawbuda Pigani asiguma thawong asida lairaba phawbuda Waqf board authority na hanna yengdana tawningba tawbagi mawongda lairaba phawbuda tuminna leithokpa haiba asi MSA Manipur na hakchinna lawbaga loinana akan mawongda condemn tawi haina makha tari MSA Manipur gi maikei deki phongdorakli